Sisipurda Kuki singna ban tauringeda miyoi ama lakpada ban thugai haiduna ban saugatpa singna fudakhre. Hojik ngahaki mamangda oripok lai khurembi mayada yum ama mai chakhre. Fire service ke kanguna ising kap senduna kannabagi video social media singla thaganarakle. Kuki zo organization singla tipai muke MLA ngursanglung sanateda attack tawgani hana kihan khanglakpagi thawongbo Fairjol amasung Jiribam area tribal indigenous ki miyamna warning tokhre. Loina na MLA amadi mahaki property sokpa yaroi haina sapyungna lepkhre. Zomi taba area singda Kuki singi shutdown chanaroi mawalok de haina Central Village Defense Force CBDF na zerol ama thorakhre. Border fencing khaba yaroi hanagi FMR du lehalo haina phongdorakhre. Raphai region the border fencing khaba yaroi amadi hana leramba pre-movement regime FMR adumaksana halu haina Raphai wungnaw long RWL amadi Raphai Chairman Association RCA na thadrokpa zerol amana phongdorakle zerol asna hai Indo-Myanmar International Border Boundary ge nagyata naga sing ningsingba thotringai matamdage adumak khunda leita aduna lakle. Physical border fencing torokpa asimak naga singi leriba imung manung saga yauna miyoi singi marakta khaidok naba sinbani haiba wafam thamladuna Raphai region da border fencing khaba yaroi India lengak na changselakliba border fencing gi khongta handokpiyo hana leramba FMR adumaksana handuna hena mapangal kanhanbiyo hairakle Raphai region da popi thaba yaroi haiba wafam phongdokladuna zerol asna hai kanglon kaina popi thaba na pirakliba saitheng aikhoi khudingna adumak khanglaba wafam ne Popi thabagi mayakta tongan ba khongthang sing paikhatliba makhata nasu adumak pangthokigani khongthang asla region asina konba mafam singda lairiba khunja sing nasu mapung phana saugatpiu Raphai region asi peace zone ni haina laukthokladuna naga political group sing nasu hairiba wafam asida mapung phana saugatpiu khongthang asibak naga singbu nena taba lainabagidamaktani haiba wafam su thamlakle lengak na paikhatpa tongan ba sakhwat thaurangi thabak sing matam chana loisinba miyamda phangpham thokpa sing phanghanbiu haiba wafam su zero asina phongdorakle IDP sing masa gi mayamda hanjin hannaba anauba CM na athubada thaurang paikhatpiu haina taksilakre Komja 2023 gi May 3 dagi thorakhiba irang asidagi lanjenaduna lekai kiagi club amadi CSO kayana hangba rulekiam singda wana sedang phamloduna leiriba masing yamlaba IDP sing chief secretary Punit Kumar Goel na lakniba March 13 phawbugi manungda masa gi mayumda hanjil hannaba thaurang makhada coordination committee ama semle haina miyamda phongdokhiba wafamdu all Manipur nupi marupna zerol amada taramna okpagalonana Hyderabad roadmap adu athubada thabak oina pangthoknaba honabada anoba chief minister yumnam khemchana ahenba miyeng thambiyo hairi zerol sena makha taraduna IDP sing masa gi mayumda hanjundringai mangoinana makoina leramba khulsinga naknana leiba Kuki zo mar phurukki khulsinga thamliba buffer zone sing amadi bunker sing lokthoknaba DGP amadi security advisor aninasu ahanba khongthang oina paikhatpagi tangai fadaba lei handakta phogaksaw ikhaigi saiton nganu kolgi mi leinadraba yumsingda lamhenba Kuki zo mar singna IED phumdun thamlaga pokhai hankhiba thodoktu maphamduda ngak seliba CRPF company commander singna Kuki zo mar singda phongna mateng pangbagi mami ama uba phangkhibadu yamnamak ningba kainingai ni masida sunatna hokhiba February anida chief secretary na thokiba IDP sing resettlement amadi rehabilitation thausil makhada lamsangi SDPO SDO sekmai OC sekmai yauna khurkhul mandap laikai da hangba rulik kem ta leiba IDP kharanga leimakhong Prem Nagar da leiba masagi yum singi phibam yengsin bachalubada maitegi yumda phongna leramba Kuki nupa amadi nupi singna nung amadi thang paiduna talakhiba thaudo adu all Manipur nupi marupna yamna haksin lawbaga loinana security force na khurak hangdana leiriba maphamdugi maitei singi yum singda Kuki singna leisilambadu makoigi ayaba makhadani haibada haimanba thokloi asigumlaba nakalamata misang sangba Central Security Force inda akano pautak pidriba makai IDP sing masa gi mayumda hanjalabasu ne taba punsi mahin phangba oithokloi maram asidagi anoba chief minister amadi home minister ani koksung sinaduna IDP sing masa gi mayumda hanjal hanbada khurau thangandanaba ba Central Security Force na akano pautak pifam thui habasini hana phongdoraklei Okram Ibobina MPCC gi president oire
Manipur Pradesh Congress Committee MPCC gi nauna thaupugadaba miyosing ngarang Congress President khankre MPCC State Unit ki President oina Okram Ibobi Singh Congress Legislature Party ki leader oina Kaisa Mega Chandra amadi Deputy Leader oina K Ranjit Singh Working President oina Victor Kaising amasung Mangka Wi-Fi Treasurer oina MD Fazur Rahim Campaign Committee ki Chairperson oina TS Lokeshwar Singh amasung Election Committee ki Chairperson oina Moirang Them Okendro oina khalai hiramasiga mari lenana All India Congress Committee ki General Secretary KC Benugopal na serol ama tokhre Imphal Moirang yauna awang nongpokta tourist circuit ama semgatnaba thabak tawri hana government na phongdorakre Awang nopok lamdamda model tourist circuit ama semgatnaba honade amasung government na masigidamak region asida laidiba state nipan makka khusamnaduna punamak konsenba tungkoina chatnaba amasung magul leiba tourism corridor ama ohennabagidamak thabak tawragani haina ngarang Rajya Sabha da paudam khrei koisana war gi matamda hanglakiba supplementary singi pakom pireduna Minister of State for Development of Northeastern Region Sukan Masmadana Hai Donor Ministry na Rising Northeast Investor Summit investment ki matangda phangkiba investment ki proposal sing adu athuba matamda thabakta onthoknaba hojik region asida laidiba NAR state nipan makka khusamnaragani Mahanahai Summit adugi matungda Assam Arunachal Pradesh amasung Meghalaya da khwaidigi yamna investment tawnabagi wafam hawdoraki hairi Prime Minister Narendra Modi gi luching makhada awangmongpo asi Indian economy gi khongjel yangkhatnaba engine singi manungda ama oinaba honarakle haina minister na haike Prime Minister Narendra Modi gi luching makhada government asina awangmongpo ki state nipan makha khusamnaraga model tourist circuit ama semgatnaba thabak tawri haina nominated MP Harshvardhan Singhtana hanglakpa wahangi pakhumda haike Model tourist circuit nipan gi list piraduna Mahanahai government asina Arunachal Pradesh da Itanagar Suliu Zero Assam da Jorhat Kaziranga Tezpur Manipur da Imphal Moirang Imphal circuit Meghalaya da Guwahati Shillong Sora Nong Red circuit Mizoram da Lengpui Aizawl Thengzol circuit Nagaland da Dimapur Kohima Kisama Zuko circuit Sikkim da Namsi Temi Rabangla circuit amasung Tripura da Agartala Sepa Hisla Wildlife Sanctuary Tripura Sundari Temple Gunabati Temples Nirmahal Sabimurani haina phongdokhe SDC Tulihal Yaripok athubada masage office da oina thabak tawhandrabadi khongjang sangsilagani haina khunja singna phongdokhre Imphal District ki Kairao Bitra Subdivision gi manungchanna laiba SDC Tulihal Yaripok office matam sangna poropa DC office complex da oina hangduna laiba sina miyamda chawna khudungcha daba mayokna hale athuba matamda SDC Tulihal Yaripok masage oina lairiba office da oina thabak tawhandrabadi khongjang sangsinna sem sare haina maikai asigi miyamna phongdorakle Imphal District ki manungda laiba SDC office singi manungda ama oiriba Yaripok Tulihal da lairiba SDC office asi sahi taragi mathakta lengak ki lusang ama oina lengak na hana mijeng sangdana thamlakpana maram oiraga ngasidi SDC office amani haibada hek ubada khangba ngamdabaga loinana sangwon gumna lairi hari matam sangna SDC office asi maming tagi oina khinduna lerakliba asigi matangda SDC office restoration committee gi secretary Konthaujam Nilakamalna hai Imphal district ki manungda leiriba office sing haibadi hengang sawombung sagolmang basikong hairiba SDC office sing asidi SDC masa phamlaga thabak tawri adubo laibak thibade Tulihal Yaripok ki SDC asidadi kumja 2009 da matam adugi DC gi yathang amagi matungina Imphal SDC office complex manungda phamduna thabak tawduna lakpadu ngasi phawba adumak tawri matam sangna porompat DC office complex manungda SDC ga office oiduna laikhiba sina miyamna mathau taba se sing tanabagi chathok chasenda thaba ama oire mahana makhatana Andhro Assembly constituency gi mafam sing asi SDC sina kolibani aduna yamlaba miyam asina inkhol lawgi tax thiba pata tanthokpa residential certificate income certificate birth certificate na chingba mathau tarakpa che ama tanage hairabadi tangai phadana porompat tamna chanaribane Yaripok tagi Imphal phawba 6 km kunrom hena lapanina gari atongmalsu lupa samagi maya lawi madudagi porompat tamna chatpagi gari atongmal lupa kunne aduna
hangat handa chatpada mioi amada lupa chani ni phurom asi arembada tinggadabada natana numit ama chupna matam manglibani haina phongdokhe yaripok khara manung hanjena leiba nongpok kaithel manbini chingbadagi khunja singna chatok sin tawbadana hena sel tinglibani haina suphongdokhe loinana miyamna awaba mayak nariba sikok nabagidamak SDC restoration committee ama semlaba matungda SDC office asida staff sing phamduna thabak tawhanaba chief secretary amadi government da su haijakhiba laikhre matam aduda land revenue gi secretary na mamang sahi gi December phawba ngaina ba hairakibani adubu laibak thibade January lora phawba asida office asida mathau tawhanbagi mami tadre aduna hojikte state asida anobo popular government amasu laklabani na SDC tulhal asi mafam asida puraktuna miyamna mayok nariba khudong chadaba se kohanbiyo haina appeal torokhe loinana athuba matamda porompata oina chalaiduna leiriba SDC office asi mafam asida phamduna thabak tawhandrabade maikai asigi miyamna makhal kyagi khongjang changselakpa yai haina su phongdokhe US Drug Agency na kanglon gi wangbada chalaiba online pharmacy chani rom athingba thamjinkhre kanglon gi wangbada chalaiba online pharmacy sigi mathakta lokholakpa achauba khongthangi saru ama oina US Drug Enforcement Administration DEA na India da base tawba network singa mari lenaba website chani henbada athingba thamkhre network asina chumdaba amasung prescription yaudaba hidak langthak sing miyam da piduna miyo kiyagi punsida sauna singna hale haibagi maral sirakle haina US Drug Agency asina maral sirakhe case asiga mari lenana miyo mari su phagatke USDEA na online drug network asina United States da yandraba miyo bagi punsi manghanba taruklak sathaki amasung miyo bagi haksang da sauna akaiba piba thaudok mari sathaki hairi online pharmacy asigi mathakta kumja 2022 dagi hauduna DEA gi Rocky Mountain Field Division na thijinbagi thabak sathaduna lakhe DEA na US ki pothokpo sijanariba miyamda sasinaba pharmacy website ki matangdo section warol thamkibaga loinana India gi authority singna su network asi manghankhigada hairi Jammu and Kashmir ki Kishtawar da security force singa Kapnabada terrorist ama sikhre Jammu and Kashmir ki Kishtawar district ki Sakrabel ta nauna thokiba security force singa nomai kapnabagi thodok amada terrorist ama sikhre hana official singna phongdokre official singdugi matungina unna kuptuna lairiba mafamduda security force na numit kyane chathaduna laklaba operation manung nomai kapnabagi thodo adu ngarang numitang waram thokibane panbaya badi January 19 da Chakrabel ta leiba Sonar forest thokiba Jaisi Muhammad ki terrorist kangbo amaga akanba nomai kapnabagi thodo amada army gi paratrooper ama sikhibaga loinana atopa lami tare na sokibane nomai kapnabagi thodo adugi matung mafamadu ka hena supagi khudong jaba lauduna terrorist sing adu na thokibaga loinana makhogi khongol linaba security force na leptana operation chathaduna lakhibani hairi Iran na America da landana bagidamak kangphal amadi samudra gi mafam kya da matik mayai leraba drone listing ama hena deploy tawtuna thamkhre hairi Iran na America da landana bagidamak kangphal amadi samudra gi mafam kya da matik mayai leraba drone listing ama hena deploy tawtuna thamkhre haina report amana phongdorakle report asigi matungina thasgi hawkhiba lebak panumita Arabian Sea da deploy tawriba America gi USA Abraham Lincoln aircraft carrier bu thugaina bagidamak Iran gi matik mayai leraba Shahed 139 drone thajalakhibane adubu matam chana America ge fighter jet F-35 na kaptha hobudagi amang ata thohodabane American Central Command ki report adugi matungina Iran chatharakliba thawong adu America da landarakpane haina lawragane adumok thodo asiki matangda hojuk phawbagi oina Iran gi maikaidagi wafam amata phongdorkpa leitre laibani gi marakta chawna ongkhanarakliba si lan gi saktam da lawnarakhtana bagidamak nakal amaronda Turkey gi president Recep Erdogan gi mijang makhada wari sananaba yamna kanna honare report asigi matungina Iran amadi America anigi marakta lan thoktana bagidamak ngasi February 3 ke numit asida Turkey Qatar amasung Misra gi apunma mifam ama pangthoklaba matungda America ga wari sananaba yamna kanamo ongda thaurang paikhatpa hawkhre ningsingba yabadi sahi sigi hawkiba January 19 da America gi president Donald Trump na Iran da makoina hojik paikhatliba nuclear khulai sabagi thaba asi thadoktuna surrender tawnaba akiakhang pi khiba laikhrabane adubu Iran gi supreme leader Ayatollah
Khameneina Amerikana pirakiba aki akhang adubu karisu nasungba leitana Amerika gi mayokta sizinanaba kangphala madi samudra gi tongan mafam singda matik miyai leraba drone lising amarom deploy tawduna thamle haina phongdorakrabane Iran gi military gi chief major general Amir Hatami na phongdorakibada mamang sahi gi June thada Amerika amasung Israel ga Iran na numit 12 chupna thengnakiba lan adugi matungda Iran gi military gi strategy chawna hongdokhre lan adugi asauba lalong ke tamhauduna matik miyai leraba drone lising amarom deploy tawduna thamna ba warep lawrakhibane karigumba Amerika na Iran da landaraklabadi Iran gi drone amadi missile singna Amerika da landaduna makhoina chatharaglaba attack sing adudagi chawna ngakthokpa ngamgane loinana hausa hujik Iran missile kya chu ready tawkhre hairi Nakalamaromda Amerika na karigumba Iran da landabadagi lan thoklabadi China amadi India da su mangjagadawri hairi Amerika na karigumba Iran da landabadagi lan thoklabadi China amadi India da su mangjagadawri haina malemgi lan gi maramda leinaba expert kaya na phongdorakle Iran da karigumba Amerika na landaduna lan thoklabadi mangjabagi sang ase India da gi China na amuka hena mangjaba haibadu oigani maramdi China na haujuk chauna singnaba pokleba si karigumba Iran amadi Amerika leba anigi marta lan thoklabadi India amadi Amerika Indonesia gi manak nakna leiriba Malacca state ta makhoina thau amadi atay top polam kya supply tawduna leiriba silep khragane masina maram oiraga China da khwaidagi asobu mangjaba ama oigadawribani loinana China na Pakistan da $60 billion hena thadaduna China Pakistan economic corridor semliba sidasu Amerika amadi Iran gi lan gi saitheng chawna phanggadawribani China na manglakhiba manglan haibadi Pakistan da $60 billion rom yamlaba senpham thadaduna sengbatliba China Pakistan economic corridor asidagi Iran amasung South Asia amadi atay atopa laibak singdagi thau amadi tonga polam sing puraktuna China gi konung Beijing da yaurakna bahonarapane adubu karigumba Amerika na Iran da landarabadi thaurang sing asida chawna aid apan piraktuna project asi fail oirakadra haibagi akiba lakhibane expert singna phongdorapagi matungina China khaktana tana India amadi Europe laibak singdasu Amerika amadi Iran gi marakta lan tholaklabadi chawna mangjaba lakane hoje India na su Iran da sel kya thadaduna lalol itik tawbagi thabak sathanaba thabak paikhatkrabane hairi Kuki Students Organization na kaukiba Shutdown handokle KWOSR na organize tawraga siliba rally da support tawnaba Kuki Students Organization na Cherol aman thorakre